ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯝꯃꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯏꯖꯠ ꯗꯥꯕꯤ ꯇꯥꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯎꯄꯥꯏ ꯂꯩꯇꯦ, ꯆꯣꯞꯄ ꯏꯀꯥꯏꯕ ꯑꯣꯏꯅ ꯅꯪꯂꯒ ꯇꯣꯛꯏꯍꯦ꯫ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨꯗ, ꯃꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯁꯦꯜꯗꯣ ꯐꯪꯗꯅ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯍꯩꯃꯥ, ꯍꯅꯨꯕꯗꯨꯁꯨ ꯍꯅꯨꯕꯤꯗꯨꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ, ꯅꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯧ ꯅꯨꯄꯤ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ, ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯁꯨ ꯊꯥꯕ, ꯁꯤꯕꯨ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯔꯕ? ꯃꯥꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯍꯤꯡꯂꯤ, ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯆꯠꯊꯒꯅꯤ꯫ ꯆꯤꯡꯂꯦꯝꯕꯕꯨ ꯀꯗꯥꯏꯗꯅꯣ ꯊꯤꯗꯣꯏꯁꯦ? ꯀꯅꯥꯅꯣ ꯃꯥꯕꯨ ꯊꯤꯗꯣꯏꯕ? ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯏꯪꯈꯣꯜ ꯁꯝꯕꯜꯗꯣ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯇꯥꯕ, ꯑꯩꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ? ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯇꯔꯨꯕꯤꯅ ꯃꯁꯤꯗ ꯃꯃꯥꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯂꯩꯔ ꯀꯩꯗꯧꯗꯣꯔꯤꯕ? ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯑꯁꯦ ꯌꯨꯝꯐꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ, ꯁꯥꯒꯩꯗꯨꯒꯤ ꯑꯩꯁꯤ ꯃꯧ꯫ ꯑꯩꯅ ꯑꯃꯨꯛ ꯏꯪꯈꯣꯜꯗꯣ ꯃꯨꯜꯂꯨꯗ꯭ꯔꯕꯁꯨ ꯏꯪꯈꯣꯜꯗꯣ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯣꯛꯄ ꯀꯥꯟꯗꯗꯤ ꯃꯈꯣꯏꯔꯣꯝꯒꯤ ꯀꯥꯡꯕꯨꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨꯅꯒ ꯁꯤꯔꯦꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯏꯀꯨꯕꯣꯛ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯋꯥ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ? ꯃꯗꯨꯗꯤ ꯅꯪꯅ ꯅꯅꯦꯝꯒꯤ ꯃꯈꯧꯔꯤ ꯃꯦꯠꯄꯒꯤꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯦꯠꯂꯕꯁꯨ ꯃꯀꯨꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ, ꯃꯁꯤ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯆꯠꯅ ꯂꯣꯟꯆꯠꯁꯨ ꯇꯝꯕꯤꯍꯧꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯅꯪꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨꯕꯨ ꯍꯦꯛꯇ ꯎꯀꯥꯏ ꯇꯛꯈꯤꯕ꯫ ꯑꯩꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯅꯪꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯩꯅ ꯃꯤꯆꯪ ꯆꯪꯗꯨꯅ ꯀꯌꯥ ꯑꯃ ꯋꯥ ꯍꯥꯏꯈꯤꯕ꯫ ꯑꯁ ꯏꯃꯥ, ꯀꯥꯟꯅꯔꯣꯏꯗ ꯋꯥꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯨꯗ ꯆꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯍꯦꯛ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕ ꯏꯪꯈꯣꯜꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯁꯤꯗ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯅꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ꯫ ꯀꯔꯤ ꯇꯧꯕꯒꯤ ꯉꯥꯏꯗꯣꯏꯅꯣ? ꯑꯩꯁꯤꯕꯨ ꯃꯃꯜ ꯂꯩꯇꯕꯤꯔꯣ? ꯂꯧꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯏꯪꯈꯣꯜꯗꯣ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨꯕ ꯋꯥꯐꯝꯁꯦ ꯏꯪꯅ ꯇꯞꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯦꯕ꯫ ꯈꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩ ꯆꯠꯂꯗꯧꯅꯤ, ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯈꯤꯒꯦ ꯍꯥꯏꯔꯒ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯏꯕꯦꯝꯃꯨꯅ꯫ ꯍꯥꯏ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯅꯪ ꯅꯊꯟꯇ ꯑꯥꯗ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯤꯌꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯂꯥꯎꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯍꯥꯛꯅꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯍꯦꯛ ꯑꯣꯏꯖꯕꯅ ꯃꯆꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯃꯤꯆꯪ ꯆꯪꯏ꯫ ꯇꯔꯨꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯌꯥꯝ ꯑꯣꯠꯂꯤ꯫ ꯃꯅꯦꯝꯗꯤ ꯅꯥꯗꯨꯅ ꯂꯩꯈꯤꯕꯅ ꯈꯔꯕꯨ ꯐꯔꯦ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯠꯄꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯅꯦꯛ ꯁꯨꯍꯜꯂꯤ, ꯀꯣꯟ ꯐꯦꯡꯍꯜꯂꯤ, ꯋꯥꯏ ꯇꯩꯍꯜꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯄꯨ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯂꯣꯏꯅ ꯍꯦꯛ ꯇꯧꯍꯜꯂꯤ꯫ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯦꯝꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯃꯅꯦꯝꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯍꯦꯛ ꯃꯦꯠꯂꯨꯕꯗ ꯃꯀꯨꯕꯣꯛꯅ ꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯇꯔꯨꯕꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯈꯤ꯫ "ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩ ꯑꯁꯤ ꯃꯃꯧ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯕꯨ ꯈꯨꯠ ꯊꯥꯕ ꯉꯝꯕ, ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕ, ꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯌꯦ ꯏꯃꯥ." ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯏꯕꯦꯝꯃꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ "ꯀꯔꯤ? ꯍꯅꯨꯕꯗꯨꯅ ꯏꯆꯥꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯦꯕ?" "ꯆꯤꯡꯗꯦꯅꯦ ꯏꯃꯥ, ꯆꯤꯡꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛꯅꯁꯨ ꯊꯥꯔꯤꯕꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ? ꯀꯔꯝꯕ ꯃꯀꯨꯕꯣꯛꯅꯣ ꯑꯗꯨꯕꯨ? ꯆꯠꯅ ꯂꯣꯟꯆꯠꯀ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯃꯥꯕꯣ? ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯗꯤ ꯌꯥꯝꯅ ꯀꯣꯏꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯇꯧꯔꯕ? ꯑꯩꯒꯤ ꯏꯖꯠ ꯂꯣꯏꯔꯦ ꯏꯃꯥ, ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯁꯤꯜꯂꯣꯏ꯫ ꯍꯅꯨꯕꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯒꯅꯤ, ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ."
ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯂꯩꯔꯤ ꯏꯃꯥ ꯇꯧꯒꯦ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯏꯆꯥ ꯅꯤꯉꯣꯜ ꯑꯁꯤꯕꯨ ꯃꯥꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯏꯆꯥꯕꯨ ꯐꯨꯕ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯀꯨꯕꯣꯛ ꯑꯃ ꯑꯣꯏꯔꯒ ꯃꯀꯨꯕꯣꯛ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯇꯕ ꯆꯠꯀꯅꯤ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯃꯈꯣꯏꯗ ꯑꯩ ꯆꯠꯀꯅꯤ ꯆꯞ ꯆꯥꯅ ꯋꯥ ꯍꯥꯏꯒꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯇꯧꯒꯦ ꯏꯃꯥ ꯃꯊꯣꯡ ꯍꯨꯛꯇ ꯃꯥꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯣꯟꯒꯗꯕꯅꯤ ꯇꯞꯅ ꯃꯈꯩ ꯐꯣꯟꯒꯗꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯃꯧ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯐꯨꯕꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯏꯖꯠ ꯇꯥꯕꯤ ꯂꯧꯒꯗꯕꯅꯤ ꯂꯧꯅꯤ ꯏꯖꯠ ꯇꯥꯕꯤ ꯂꯧꯅꯤ ꯀꯔꯤꯒꯤ ꯂꯧꯗꯅꯤ ꯌꯥꯗꯦ ꯍꯥꯏꯕꯝ ꯈꯪꯍꯟꯒꯗꯧꯅꯤ ꯍꯦ ꯃꯥꯒꯨꯝꯕꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯀꯦ ꯏꯃꯥ ꯍꯌꯦꯡꯃꯛ ꯆꯠꯀꯦ ꯇꯔꯨꯕꯤ ꯍꯦꯟꯅ ꯀꯞꯄꯤ ꯃꯍꯥꯛꯅ ꯃꯅꯦ ꯃꯀꯨꯗ ꯇꯧꯕ ꯃꯑꯣꯡ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯗꯨꯃꯗꯤ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯗꯦ ꯃꯥꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨꯇꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯕꯦꯝꯃꯨꯅ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯂꯥꯟ ꯇꯧꯔꯨꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯝꯐꯥ ꯃꯅꯤꯒ ꯕꯣꯔꯁꯤꯡꯒ ꯂꯩꯈꯤꯗ꯭ꯔꯤ ꯋꯥꯊꯣꯛ ꯑꯗꯨꯁꯨ ꯍꯦꯟꯒꯠꯂꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯁꯨꯝꯗ ꯋꯥꯌꯦꯜꯂꯛꯏ ꯃꯃꯩꯊꯪꯗꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯣꯔꯁꯤꯡꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯅꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯔꯁꯤꯡꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯁꯤꯈ꯭ꯔꯦ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯑꯗꯨꯕꯨ ꯈꯥꯡꯂꯩ ꯄꯥꯞ ꯆꯦꯜꯂꯕ ꯃꯍꯥꯛꯅꯤ ꯃꯈꯨꯠꯃꯛꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥꯗ ꯐꯨꯈꯤꯕ ꯌꯦꯠꯀꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯇꯅꯤꯛ ꯍꯥꯏꯖꯩ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯆꯥ ꯃꯃꯥ ꯃꯄꯥ ꯍꯥꯠꯄ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯀꯣ ꯃꯥ ꯄꯥꯕꯨꯡ ꯅꯆꯥꯕꯨꯁꯨ ꯍꯥꯠꯄꯤꯔꯝꯃꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯕ ꯍꯥꯏꯅ ꯁꯥꯞꯅ ꯁꯤꯡꯂꯛ ꯁꯣꯟꯕꯤꯔꯝꯃꯨ ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯈꯟꯊꯥꯎꯗ ꯋꯥꯈꯜ ꯀꯌꯥꯅ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯨꯔꯦ ꯏꯃꯥ ꯄꯥꯕꯨꯡꯗ ꯃꯍꯥꯛ ꯑꯣꯠꯄꯗꯣ ꯏꯃꯤꯠꯃꯛꯅ ꯎꯔ ꯐꯥꯎꯕ ꯆꯤꯟꯕꯥꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯩꯅ ꯂꯩꯈꯤꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯋꯥꯅ ꯂꯩꯔꯕꯗꯨ ꯐꯥꯎꯕ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯎꯁꯤꯟꯗ ꯂꯩꯈꯤꯕ ꯃꯥꯅꯤ ꯑꯩꯗꯤ ꯃꯤ ꯐꯠꯇꯅꯤ ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯅꯤ ꯃꯄꯣꯛꯇ ꯂꯦꯜꯂꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯗꯕ ꯑꯣꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯕꯁꯨ ꯏꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯏꯄꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯗꯅ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯑꯩ ꯂꯩꯕ ꯑꯣꯏꯒꯦꯀꯣ ꯑꯩ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯂꯦꯟꯕ ꯑꯣꯏꯒꯦ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯡꯁꯤꯔꯕ ꯅꯈꯣꯏꯕꯨ ꯀꯩꯅꯕꯗ ꯅꯆꯥ ꯑꯩꯗꯤ ꯑꯉꯥꯎꯕ ꯑꯣꯏꯔꯦꯅꯦ ꯅꯆꯥ ꯑꯉꯥꯎꯕ ꯑꯣꯏꯔꯦ ꯌꯨꯝ ꯑꯁꯤꯗ ꯅꯆꯥꯕꯨ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯉꯥꯛꯇ ꯑꯃꯨꯛꯇ ꯍꯜꯂꯛꯀꯣꯕ ꯅꯆꯥꯒꯤ ꯏꯔꯥꯜ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯈꯣꯕ ꯍꯥꯏꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯇꯦꯡꯊꯥꯖꯩ ꯀꯣꯟꯅ ꯁꯤꯡꯂꯛꯄ ꯃꯤꯑꯣꯏꯕꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯅꯤꯡꯉꯝꯗꯅ ꯄꯤꯔꯛꯄ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯦꯜꯂꯝꯂꯒ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯍꯥꯛ ꯃꯥꯡꯈꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯃꯥ ꯏꯄꯥꯕꯨ ꯀꯧꯁꯤꯡꯒꯨꯝ ꯈꯜꯂꯨꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜꯗ ꯇꯣꯡꯗꯨꯅ ꯎꯪꯂꯨꯕꯅ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅꯤ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯩ ꯃꯊꯟꯇ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯕꯁꯨ ꯀꯣꯡꯒꯥꯏ ꯏꯃꯨꯡꯗꯒꯤ ꯇꯔꯨꯕꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯨꯗ ꯅꯥꯀꯜꯗꯒꯤ ꯏꯕꯦꯝꯃꯨꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯏꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯂꯝ ꯍꯦꯟꯅꯨ ꯋꯥꯐꯝꯗꯣ ꯅꯄꯥꯕꯨꯡꯈꯣꯏ ꯅꯕꯨꯡꯈꯣꯏꯒ ꯑꯃꯨꯛꯇ ꯀꯨꯞꯅ ꯃꯨꯟꯅ ꯈꯟꯅꯈꯤꯁꯤ ꯁꯤꯗ ꯀꯔꯤꯃꯨꯛ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯈꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯗꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯩꯍꯦ ꯁꯩꯇ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯅꯪꯅ ꯈꯛ ꯇꯥꯗꯦꯕ ꯍꯧꯖꯤꯛ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕꯅꯤꯅ ꯀꯔꯤꯒꯤ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯂꯦꯝꯅꯩꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯍꯩꯃ ꯃꯁꯜꯁꯤ ꯑꯗꯨꯝ ꯈꯨꯝꯗ꯭ꯔ ꯂꯩ ꯍꯥꯏꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯐꯥꯒꯤꯔꯣ ꯏꯖꯠ ꯊꯥꯕꯤ ꯄꯤꯌꯨ ꯍꯥꯏꯅ ꯇꯥꯟꯈꯩ ꯇꯥꯜꯂꯝꯂꯒ ꯐꯪꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯤꯕꯨ ꯀꯔꯤꯗ ꯐꯖꯔꯤꯒꯦ ꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯔꯣꯏꯗ꯭ꯔꯣ
ꯃꯈꯣꯏꯔꯣꯝꯒꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯕꯁꯤꯗꯤ ꯌꯨꯝꯐꯝ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯃꯗꯨ ꯏꯁ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯨ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯟꯗꯣꯏꯁꯦ ꯑꯩꯅꯤ ꯁꯤꯅꯤ ꯌꯨꯝꯐꯝ ꯂꯩꯗꯨꯅ ꯍꯥꯏꯕ ꯋꯥ ꯅꯠꯇꯦꯕ ꯃꯁꯤ ꯅꯪꯒꯤ ꯁꯥꯖꯠꯄꯨ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯀꯩꯅꯣꯗ ꯏꯃꯥ ꯃꯤ ꯑꯃꯒꯤ ꯁꯥꯖꯠꯄꯨ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯇꯔꯥꯏꯅ ꯈꯪꯕ ꯍꯧꯅꯕ꯭ꯔꯗ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯅꯪ ꯆꯠꯈꯤꯅꯨ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯒꯤꯁꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯏꯪꯈꯣꯜꯗꯣ ꯑꯩꯅ ꯂꯧꯗꯣꯔꯤꯕ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯗꯧꯔꯤꯕ ꯊꯤꯡꯕꯤꯅꯕ ꯂꯩꯔꯤꯕꯗꯨꯗꯤ ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯨꯗꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯅ ꯏꯁ ꯑꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯁꯦ ꯇꯔꯨꯕꯤꯅꯦ ꯇꯔꯨꯕꯤ ꯏꯃꯥꯒꯤ ꯅꯆꯥ ꯇꯔꯨꯕꯤ ꯃꯤ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯉꯁꯤꯃꯛ ꯂꯩꯈꯥꯏ ꯇꯥꯔꯝꯂꯒ ꯍꯌꯦꯡ ꯍꯦꯛꯇ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯒꯅꯤ ꯏꯪꯈꯣꯜ ꯑꯁꯨꯝꯅ ꯌꯥꯝ ꯀꯟꯅ ꯇꯔꯨꯕꯤꯅ ꯍꯥꯏꯔꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯍꯥꯏꯕꯕు ꯃꯀꯨꯕꯣꯛꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯑꯗꯨꯒꯤ ꯏꯖꯠ ꯃꯥꯅ ꯄꯤꯌꯣ ꯍꯥꯏꯅ ꯇꯥꯟꯕ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯈꯤꯕ ꯃꯍꯥꯛꯅ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯐꯪꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯁꯤꯇꯁꯨ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯔꯥ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯑꯁꯤꯅꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯍꯥꯛ ꯐꯠꯇꯕ ꯍꯥꯏꯕꯕు ꯃꯄꯨꯔꯣꯏꯕꯕꯨ ꯃꯍꯥꯛꯅ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯝꯂꯒ ꯍꯧꯖꯤꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯅꯤ ꯇꯔꯨꯕꯤ ꯃꯃꯥꯅ ꯗꯨꯛꯀꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯍꯥꯛ ꯇꯥꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯤ ꯃꯥꯒꯤꯗꯤ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯅ ꯂꯣꯏꯔꯦ ꯆꯠꯅꯤ ꯍꯥꯏꯔꯕꯗꯤ ꯆꯠꯂꯅꯤ ꯆꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯧꯔꯨꯅꯤ ꯑꯁꯤꯅꯤ ꯅꯝꯗꯅ ꯍꯦꯛ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛ ꯊꯣꯛꯏ ꯏꯕꯦꯝꯃꯨꯅ ꯍꯥꯏꯍꯧꯏ ꯀꯔꯝꯕ ꯃꯆꯥꯅꯣ ꯅꯪꯕꯣ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯏ ꯍꯥꯏꯗꯅ ꯑꯁꯤ ꯌꯧꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯀꯩꯁꯦ ꯀꯔꯤꯁꯨ ꯍꯦꯛ ꯆꯨꯝꯕꯤꯕ ꯅꯠꯇꯦꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ ꯅꯪ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯏꯆꯥ ꯃꯁꯤꯒꯤ ꯃꯤꯆꯪꯗ ꯑꯩꯅ ꯆꯪꯂꯨꯔꯤꯕꯅꯦꯕ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯆꯣꯞꯄ ꯅꯪꯂꯦꯕꯁꯦ ꯃꯁꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯂꯥꯜꯂꯤꯕꯁꯦ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯗꯦꯕ ꯑꯩꯁꯨ ꯈꯪꯗꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯨꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯈꯪꯂꯛꯇꯨꯅ ꯑꯩ ꯐꯥꯎ ꯋꯥꯈꯜ ꯇꯥꯔꯦꯕ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯆꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯁꯤ ꯆꯠꯈ꯭ꯔꯦꯕꯁꯦ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯅꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤ ꯆꯠꯂꯕꯅꯤꯅ ꯆꯠꯂꯣ ꯅꯪꯅ ꯊꯣꯛꯄ ꯆꯠꯂꯣ ꯆꯠꯂꯒ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯃꯤꯅ ꯍꯦꯛ ꯐꯨꯔꯛꯇ꯭ꯔꯤ ꯃꯈꯩ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯈꯨꯐꯨ ꯊꯤꯅ ꯐꯨꯔꯛꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯈꯜ ꯇꯥꯔꯒ ꯍꯦꯛ ꯍꯜꯂꯧꯍꯦ ꯅꯪ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏ ꯃꯥꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯌꯥꯝꯅ ꯐꯠꯇꯅ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯕꯨ ꯈꯪꯂꯛꯄꯗ ꯋꯥꯈꯜ ꯇꯥꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯍꯦꯛ ꯂꯩꯇꯦ ꯇꯔꯨꯕꯤ ꯆꯠꯂꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯃꯍꯥꯛ ꯆꯠꯂꯤ ꯂꯝꯕꯤꯗꯅꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯇꯔꯨꯕꯤꯗ ꯌꯦꯡꯂꯒ ꯃꯆꯤꯜ ꯑꯗꯨꯗ murum murum ꯁꯣꯟꯅꯩ ꯑꯃꯅ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯌꯥꯝ ꯇꯧꯉꯝꯕꯤ ꯅꯨꯄꯤꯅꯤ ꯑꯁꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯅꯦꯝꯄꯣꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯌꯥꯝ ꯇꯝꯊꯤꯅ ꯑꯣꯠꯄꯤ ꯃꯥꯜꯂꯦ ꯑꯣꯠꯄ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯃꯥꯅ ꯁꯦꯠꯅ ꯐꯅꯦꯛ ꯐꯥꯎꯕ ꯃꯀꯨꯕꯣꯛꯇ ꯁꯨꯍꯜꯂꯦ ꯌꯥꯝ ꯉꯝꯃꯤ ꯃꯤ ꯀꯤꯕꯨ ꯀꯤꯖꯩ ꯑꯁꯤꯕꯨ ꯅꯨꯄꯤꯔꯣ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ ꯃꯇꯧꯁꯦ ꯌꯦꯡꯉꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯤꯔꯦ ꯂꯥꯏꯃ ꯇꯟꯖꯩꯗ ꯃꯥꯕꯨ ꯎꯔꯒ ꯑꯩ ꯅꯨꯄꯤꯒꯅꯦ ꯑꯣꯏꯖꯅꯤꯡꯗꯦꯕ ꯃꯅꯦ ꯃꯀꯨꯕꯨ ꯑꯗꯨ ꯌꯧꯅ ꯑꯣꯠꯄ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯁꯨ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯇꯧꯍꯩꯗꯕ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯐꯨ ꯇꯥꯕꯅꯤ ꯀꯩ ꯅꯠꯇ꯭ꯔꯣ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯋꯥꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯊꯣꯛ ꯍꯦꯛ ꯑꯣꯟꯈꯠꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯖꯠ ꯄꯤꯒꯗꯕꯅꯤꯅ ꯇꯥꯔꯤꯕ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯨꯝꯕꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯅꯦ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯀꯤꯖꯕ ꯐꯥꯎꯏꯀꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕꯕꯨ ꯃꯅꯦꯝꯒ ꯃꯀꯨꯒꯗꯣ ꯄꯨꯟꯅ ꯁꯤꯈ꯭ꯔꯦ ꯍꯥ ꯑꯁꯦꯡꯕ ꯃꯅꯦꯝ ꯄꯣꯛꯄꯗꯤ ꯍꯥꯟꯅꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯕ ꯑꯗꯨꯒ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯊꯟꯇ ꯊꯥꯡꯅ ꯊꯤꯜꯂꯒ ꯁꯤꯖꯩꯌꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯀꯨꯕꯣꯛ ꯑꯗꯣ ꯀꯌꯥꯝ ꯊꯃꯣꯏ ꯀꯥꯏꯔꯝꯅꯤ ꯌꯥꯝ ꯋꯥꯔꯝꯅꯤꯀꯣ ꯅꯨꯄꯤ ꯋꯥꯔꯝꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯆꯥ ꯀꯩꯗꯣ ꯇꯨ ꯁꯤꯃꯨꯛꯇꯅꯦꯌꯦ ꯃꯈꯣꯏꯅꯤꯒꯤ ꯆꯥꯅꯕ ꯍꯥꯏꯅ ꯊꯤꯔꯤꯗꯣ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯀꯩꯁꯨ ꯃꯀꯨꯕꯣꯛ ꯑꯁꯤꯗ ꯂꯣꯏꯅ ꯐꯦꯡꯍꯜꯂꯦꯌꯦ
ꯇꯨꯀꯠꯆꯕ ꯌꯥꯎꯏꯗ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯗꯨꯒꯁꯨ ꯃꯥꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯅ ꯁꯨꯝꯕ ꯁꯥꯔꯤꯅꯦꯕ ꯁꯥꯕ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯠ ꯆꯥꯏꯔꯤꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯏꯖꯠꯗꯥꯕꯤ ꯇꯥꯜꯂꯤꯕ ꯂꯥꯏꯃ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩꯀꯣ ꯑꯩ ꯇꯨꯀꯠꯆꯩ ꯍꯧꯖꯤꯛꯇꯤ ꯃꯅꯦ ꯃꯈꯨꯁꯨ ꯁꯤꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯕ ꯄꯥꯎꯗꯣ ꯏꯪꯈꯣꯜꯗꯣ ꯃꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯅꯤ ꯑꯁꯤꯅꯤ ꯏꯁ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯕ ꯄꯥꯎ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯦꯡꯉꯨꯅꯤ ꯃꯥꯅ ꯆꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯉꯛ ꯑꯁꯤ ꯍꯥꯏꯒꯠꯂꯒ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯏꯟꯊꯨꯔꯨꯕꯅꯦ ꯍꯩ ꯃꯈꯣꯏꯒꯨꯝꯕꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯁꯤꯒ ꯁꯤꯟꯅꯕ ꯍꯧꯅꯗꯦ ꯑꯁꯤ ꯍꯩ ꯑꯣꯛꯇꯕꯤꯅꯤ ꯑꯣꯛꯇꯕꯤ ꯃꯥꯅꯤ ꯑꯣꯛꯇꯕꯤꯅꯤ ꯑꯣꯛꯇꯕꯤ ꯇꯔꯨꯕꯤ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯋꯥꯐꯝ ꯑꯁꯤ ꯂꯣꯟꯅ ꯉꯥꯡꯅꯕ ꯑꯣꯏꯕꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯇꯔꯨꯕꯤꯅ ꯇꯥꯗꯦ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯉꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯈꯣꯡ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯇꯔꯨꯕꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ ꯀꯣꯟꯊꯣꯡ ꯃꯆꯩ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯗꯤ ꯊꯤꯡꯖꯤꯜꯂꯒ ꯂꯩ ꯑꯃꯅ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯈꯣꯡ ꯀꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯆꯪꯏ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯂꯕꯗꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯈꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯒꯅ ꯏꯪꯈꯣꯜ ꯑꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯟꯅꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯌꯨꯝꯒꯤ ꯐꯤꯕꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯊꯣꯏꯅ ꯌꯦꯡꯂꯨꯗꯦ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯨ ꯃꯇꯝꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯅ ꯅꯥꯀꯜ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯤ ꯃꯗꯨꯗ ꯍꯥꯏꯖꯩ ꯊꯣꯡꯁꯤ ꯍꯥꯡꯉꯤꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯩꯔꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯐꯔꯦ ꯃꯥ ꯂꯩꯔꯝꯂꯕꯅꯤꯅ ꯃꯥꯒ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯔꯒꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯁꯦ ꯃꯐꯝꯗ ꯆꯞ ꯆꯥꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅꯒꯗꯤ ꯑꯩ ꯈꯪꯗꯣꯛꯂꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯛꯇ ꯀꯧꯏ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯂꯥꯛꯏꯌꯦ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯪꯒꯣꯜꯗ ꯐꯥꯎ ꯍꯦꯛ ꯀꯥꯈꯠꯄ ꯅꯠꯇꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯪꯒꯣꯜꯗ ꯐꯥꯎ ꯀꯥꯈꯠꯂꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯏꯃꯨꯡꯗꯒꯤ ꯊꯕꯥꯇꯣꯟ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ ꯃꯅꯝꯒꯤ ꯁꯥꯖꯠ ꯃꯨꯟꯅ ꯈꯪꯂꯕ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯀꯌꯥ ꯍꯩꯅ ꯐꯥꯠꯇꯦ ꯇꯧꯉꯝꯕꯤ ꯃꯅꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝ ꯁꯥꯎꯏ ꯌꯨꯝꯁꯤꯗ ꯃꯅꯝꯃꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯗꯕ ꯇꯔꯨꯕꯤ ꯊꯕꯥꯇꯣꯟꯒꯤ ꯋꯥꯇꯥꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯅꯣ ꯀꯅꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯍꯩꯃꯥ ꯏꯅꯝꯃ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯛꯐꯝꯒ ꯍꯦꯛ ꯈꯪꯂꯨꯗ꯭ꯔꯤ ꯌꯥꯠꯂꯕ ꯈꯣꯟꯖꯦꯜꯁꯤꯗ ꯏꯅꯝꯃꯅꯤ ꯍꯥꯏꯕ ꯈꯪꯏꯗ ꯃꯁꯤ ꯉꯥꯡꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯏꯅꯦ ꯌꯥꯛꯂꯤꯕ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯛ ꯈꯪꯏ ꯀꯥꯏꯅ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤꯀꯣ ꯏꯅꯝꯃ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯏꯖꯠꯗꯥꯕꯤ ꯄꯤꯌꯨ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ ꯏꯅꯝꯃ ꯏꯈꯨꯠꯁꯤꯗ ꯁꯦꯜꯒ ꯑꯝꯇ ꯄꯥꯏꯖꯕ ꯅꯠꯇꯦ ꯑꯃꯨꯛ ꯏꯖꯠꯗꯥꯕꯤ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯣ ꯑꯩ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏꯕ ꯃꯁꯤ ꯉꯥꯡꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯤ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯗ ꯑꯔꯥꯟꯕꯁꯨ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯎꯕ꯭ꯔꯅꯤ ꯏꯅꯝꯃ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯅꯁꯝ ꯐꯣꯏꯅꯤꯀꯣ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯖꯧ ꯏꯅꯝꯃ ꯇꯔꯣ ꯀꯜꯂꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯏ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯅꯪ ꯌꯥꯝ ꯀꯜꯂꯕ ꯅꯪ ꯍꯧꯖꯤꯛ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯀꯤꯖꯩꯀꯣ ꯌꯥꯝ ꯀꯤꯖꯩꯀꯣ ꯏꯅꯝꯃ ꯀꯨꯀꯤ ꯑꯃꯅꯤ ꯃꯁꯤ ꯉꯥꯡꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯦ ꯅꯃꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯀꯗꯥꯏꯗ ꯈꯠꯅꯕ ꯍꯧꯈꯤꯒꯦ ꯏꯅꯝꯃꯅ ꯁꯤꯗ ꯅꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯦꯉꯥꯛ ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯅꯤꯀꯣ ꯅꯪ ꯏꯁ ꯑꯩꯒꯤ ꯆꯤꯟꯁꯤ ꯊꯨꯒꯥꯏꯗꯣꯏꯕ ꯑꯩꯌꯣ ꯅꯣꯛꯇꯨꯝ ꯂꯧꯊꯣꯛꯀꯦ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ ꯅꯪ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯐꯨꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔ ꯅꯪ ꯑꯣꯛꯇꯕꯤ ꯇꯧꯉꯝꯕꯤ ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦꯅꯦ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯋꯥꯍꯩ ꯑꯁꯤꯗ ꯇꯔꯨꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨ ꯀꯩ ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣꯛꯇꯕꯤ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯇꯧꯉꯝꯕꯤ ꯑꯩꯕꯨ ꯑꯉꯥꯡꯗꯪꯅ ꯑꯁꯤ ꯌꯧꯅ ꯍꯥꯏꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯉꯁꯤꯗꯤ ꯑꯩ ꯈꯨꯠꯇ ꯄꯣꯛꯄ ꯇꯥꯔꯦꯗꯅ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯆꯥꯏ ꯅꯪ ꯈꯪꯂꯣꯏꯗ꯭ꯔ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯐꯠ ꯍꯥꯏꯒꯠꯇꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥꯏꯗꯨ ꯇꯝꯅ ꯍꯥꯏꯊꯔꯛꯏ ꯃꯗꯨꯗ ꯊꯕꯥꯇꯣꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯝꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯐꯥꯗꯨꯅ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯑꯩ ꯃꯤ ꯐꯨꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯐꯠ ꯊꯥꯗꯩ ꯇꯔꯨꯕꯤ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯂꯒ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯑꯁꯤ ꯌꯥꯝꯅ ꯉꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯉꯝꯃꯤ ꯑꯩ ꯌꯥꯝ ꯉꯝꯃꯤ ꯏꯅꯝꯃ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ
ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯤꯕꯁꯤꯗꯒꯤ ꯏꯅꯝꯃꯅ ꯉꯝꯕꯅ ꯁꯔꯨꯛ ꯆꯥꯕ ꯍꯦꯜꯂꯤ ꯀꯔꯤ ꯅꯪ ꯅꯆꯤꯟꯗ ꯊꯨꯒꯥꯏꯕ꯭ꯔꯥ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯊꯨꯒꯥꯏꯒꯦꯒ ꯄꯨꯒꯦꯒ ꯌꯥꯝꯅ ꯀꯟꯕꯒꯤ ꯋꯥꯔꯕ ꯏꯅꯝꯃꯒꯤꯁꯦ ꯅꯍꯥꯟꯈꯩ ꯏꯅꯝꯃꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯀꯣꯡꯒꯥꯏ ꯄꯨꯝꯅꯃꯛ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯏꯅꯝꯃꯒ ꯃꯥꯟꯅꯒꯅꯨ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ 이나마가 만나다나 아이라키번 성능무 뿜나마 강두나 아이레키번 ꯍꯧꯖꯤꯛꯇꯤ 이마 빠봉수 레이저번이나 이나마부 아이는 푸부야 아유 부도이바 때따와 낭나수 아유 부도이니냐 하이라가 우시따바 모옹다 노이 마타워두다 타바도나 마콧 아두나 콧레이 투나 마나마기 마카자이 아두다 박 라우나 타질리 다루비 녹람부두 sap레피 마밋 아니두 락톡두나 문에 예글라가 마시랑 시디가 용니나 헤기 마이다가 헤타 쿠방나 타이나 마두나 한마니 마탕 얌나 와리 해 낭나 아이스 까나노 하이바 마사 캉드라 말리네 낭부 까리기디 캉다니야 옥다비 따웅암비 미핫비니 낭비 까리 아이부 미핫비 까인 아이나 까나 하리 마방나 솔라바 이마 빠붕부 이나만 하리부 나트로 아이나 가다이다 나마나 빠두부 하리 쿠담비요 마두기 쿠담비요바 찐바야로 나두나 팜웅다 팜시나두 레이바 이마하두부 미능시 아마tta 야우다나 마카우리 мет바 솔라바 빠붕부 이나만나 우카이 따키바 나트로 이나마기 사레이데 빠붕도 시키부니 시키바 마시부 이나마나 이마가 빠붕가 핫바나티 하이나 까람나 하이도리게 호이 비마 누이나 마두디 나라가 시자바 아두가 나빠두나냐 마탔다 탕나 틀려가 시자바 낭 마시 캉드로 하 마시 캉드라바 탕도 빠붕나 틴마나떼 이나마나 틴만 이 약감이나 마시랴 마실라시 아시노 티 하이바 헤이나 까람 깐다 누이 나빠두부 탕나 틴게 이나마기 미웃 미나이데 와자락라 빠붕도 시키바니 마시부 이나마나 핫바나티 하이나 까람나 하이두이 오 아이시부 낭나 미핫비타 할라바니바 호이 비마 닝옹나냐 사이드 아이바 얌 사라노 얌 옌자닝데 예닝데 밑얌나이 마파마세 닝올레기수 사룩 얌나 야위나 까리 마파마시다 낭이 사룩 야위 하이바 노옥뚝 녹톡게 헤이 사이드 소이럴로노 인콜라시다기 나코이 까나 안다나냐 마찌랑 파우피루이 아이나 인콜라시야 하우직디 아이기 로인 오이라다바 후라라고 아이게 하이리브로 시부아 후란게 하이라바수 하우직디 후란비 하라로이 마푸 예마 이사옥상데 레이레 낭부 까람바 앙아오버누 네비마 ngawrabadi nayumda phazan laiba yadro ngawraga karigino babaw tholaisia ngawrisia aina tamale inama oira male nya hoi bima aikhoi di ngawjadabado hoi khoi su ngawjade nangni ni ngawrisia karigino nangni se leiramisa ayumda dum laiba yadro sida kadobagi lain si iyum asida aina lakpani karigino haina hangibasibu kaino nangbu kana oirigi si iyumni aina lakning matamna lakdori punsi supasi laigi hairabasu iningne haima yamna ngamdorina masige ngangsige sibu magi mayumni kaini hoi bema thaina matam amada yumsia nangi oiramba yai adu hausikti mase nangi yum nate inkol asida nangi inkol saru oche am thek leitre kari inkol masi amta leitre ba leitre amta leitre wahai do hairiba nangbu kana namai do noksila wahai bro haima sanamaki ngaurida nanangi 미기 맘하이다부 녹실라기 까이나 예닝데네 호이디 헤가 녹실락도이바 이까이 강다바 남하이두다 녹실락도이바 비마 이까이바 강디바시야 낭니네 낭 호 이까이 강비 이나마 얌니 이까이바 강이코 이나마디 아두나로 마니 마쿠부 옷비야부 옷리바 옷비야부 옷라가 하톡디바 아쏙 얌나 ngam바 아이코이디 노이동나 떠우자데 떠우수 떠우라 기자이 아두가수 이셋다비 까이나 하이바니 아두수 비다바수 야야로 kaidoy pidoy ba nangbu kanano hoy bima nangi na pa songam sada ba dunanya mamong nupi agi khudang pa du singba aduga nya mai de kupana thaki ba do khangbi dre bro ho adudi inamana phataba lamchat adu thabi ba phaba phataba mamong nupi aingonda adumna tawrabani na izat tabi tan ba taba pida siar mamai si kaya di kai ba khangjibu nupi du sip inama babung duna kupana tharamli ba do hiyam pindida 탕은 빠르가 꼭 틀려가 하톡 남남디 그냥 비니 에이 미핫버기 마사니 나낭디 미핫버 얌밤남니 낭디 호 빠메 얌빠메 낭구물 람짜 찾았 못봐 마미 마구 못봐 멍세 티키르가 탕아 틴두나 핫버시니 에이나 빠미스 빠시디 짜나마긴 가오리다나 앙아오바 에기 이망나 꾸이나 레이라누 얌투나 삿비하우로 마두나 낭기 아파보 오이니 잣로이 삿기 하이두나 에이 시다 락바나띠 에이기수 에이기 이타우도 떡팜 톡고 라이바 마코트나 마광다 미투나 까리나 더 시르까리 더 몰라이바
Nabung angawbadudi yam thuna gokthoro karigi kari maramgi aina nakhoi da haikibi izadabi nakhoi piji hauzik phawba ngasina roi matam chak chan wari sanadoi ba kanagi izadabi karigi izadabi kaino ngasi su hanjin sungnang na si hairibro somna haibiribi izadabi kaina haibado aidi khangdaba tasingna khangdabani ko songi se mi onna na haiba male somna sangakliba yumse lala male ne hoi bi ma ai nang dong ngong di haibani ne nang dong ai lami sorok ta tadri ho taji kan da mafam se thadok tuna salawro haiba natridi ne salan sanaraklani phajana haringai sida chatpi hawro chatoi nang na dumai na hairaga ai ni ta satkadro nang sibu yumsiki kana oirige nang madu khangjibo yumsiki ningol ne aise ningol dagi mauni hena hak chaw hebase nang ni khamdra male ne kanagi hak chaw taningde suktai taningde yam tu chatlo aise mahaka chak chana wari sanakini ai na haiki senpham do suna pigadaba karigi senpham izadabi ni mamin ani du lakthoktu izadabi yam pamu nu pira nang karigi no nu pina dam yam izat yawjiba izadabi kai khongpak sin kaura tani chakra chalo masi ngasi masya magi wangang sangang ta yaw lei ta ba sumsum kai yum tarok tori ai se kanan ai se na kha thaba ngang ha ai bo suyam usitaba kai su sai ni masya nang mu kana oiduna ai nang bu usitoi ba usitte su ye usitte masi chana ma kengon da haurena hoi yare ai ne imung manung loisinggadaba thabak yam watli yum sida oktabi nupi ma leirame oktabi mana leiram phamse sit anong ta sendoktrabadi yaroi toriba hauji thabak yam sili hoyo biro yare henga nangi madugi wahaido aroi boy makata na harapada nang aphaba kak oiroi aphaba oiroi edi ai phugi sira ai gisu khut ani pale si khangu he nangum ngangnaba ai ngam ponte nabung do yam thuna kaukthoro chap chabi wa mangang na ge ho ibung do amatta yausaba ai ibung do oktabi hingsabi nangi sareida angabu oiduna satkhredana yumda phau hanjilakani haiba khangkije apham khangdana mangthre thiba khangdre tarubi manadi mapuroibadu yumda halaktuna leiramba yai haina khanbani aduba leiramtre mapuroibada sabjana wa hairamgi tawbani halaktri leite haina hairakpaduda asumna hai leitrabani na phare ekoina nakhoida senpham singado piyu haina matam thara ibase phana kuiri adubu nakhoina husik phawba thawa sadana supi piji nasi aina mafam asi laklibasing aroiba hayeng haibani min asidagi inkhol si loina aigi mingda olaga yum asi su thudekani ahan baba ina sagat nakhoy yamata inkhol asi changlakpa ya hayeng dagi masi pumba aigi loina oirado asumna mana hairaklibu wafam asida thabaton mamit anidu phaksingduna yam usitana hai kari yum asi nangi oini ba kanano thangbo aidi haibasi he angobi taningde Swaida surol yamna longano taningde ba is masak asiga inkhol asi hayengdagi magi loina oini kai nasamdo si dana phoiraga thani ko yam tuna chadhaujo haisini aina hari wafam asina aigi arepani aigi izadabi oina inkhol asi aigi loina oigani masi aso makhatai ni masi aina mi phuning bien tawbasida nek chatlaroidra singzai pamada thingjalak nang hauji ngau sin khini ne masi ngangse wangang sangam ai tawkhredam masi hauji kanana ngongai yengasi haibro yengnaroi nangumba tawngambi oktabi magon sinara khatnaba ai talli kaigino nangna wahai kudingda ai oktabi ne sum hairisi harini kaino yadrabo ai nai se sengmani agang nang soiroi haisini yare yobiro ai thabak yam watliye ai bu thabak yam silanbire ai na mukka hairam libisi hayeng yumse thudek palakan aduga inkhol ase aigi mingda ongat thabaton sawbana loi yumsibu thudekani kai yumsi thudek chikanda nangi saru polangdo han thudek pataridana ithaki hani haiduna aina sum kaangda leibasida masige ngangse phudana de ai chatloida tikap chatloiba siungna mana ai bu sitabasida puramdana ai chatpa hongnadi phudani phurage hemasi asi haiduna makut aduna satlami thabaton su mana ngamdaba yadi haibagi mongda manamagi masamaduda tap hekta phoi anidu kanamagol aduda masam hekta phoi nei thabaton hanadi mama mapa leiringaida mama mapana manamasiga khakmanagano haina kanna haibadagi nongmuta manarudi aduba hausikti mama mapa leitrabanina khaluraga hena mahak sawningduna ngasidi mahaksu manamasiga hekta manari masu mana ngamba mawongda manamagi masam adubu phoi tarubisu magi areiba mapangal makai puthoktu hekta phoi tanja asida nahan makai mayumda hanjilakhidraba
ꯑꯉꯥꯎꯕꯒꯨꯝꯂꯕ ꯁꯤꯡꯂꯦꯝꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯌꯨꯝꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯌꯨꯝꯗꯃꯨꯛ ꯍꯜꯂꯛꯄꯅꯤ꯫ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ꯫ ꯊꯣꯡꯒꯥꯜ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯏ꯫ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯈꯠꯅꯗꯨꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯨꯗꯦ꯫ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤ ꯊꯕꯥꯇꯣꯟꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯖꯤꯟꯗꯨꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯛꯁꯤꯟꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯇꯔꯨꯕꯤꯕꯨ ꯎꯕꯗ ꯁꯤꯡꯂꯦꯝꯕ ꯁꯥꯎꯕꯅ ꯂꯣꯏ ꯃꯩ ꯍꯧꯅ ꯁꯥꯎꯏ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯥꯊꯤꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯨ ꯄꯨꯡꯇꯠ ꯇꯠꯈ꯭ꯔꯕꯅꯤ꯫ ꯇꯧꯉꯝꯕꯤ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯔꯨꯕꯤꯒꯤ ꯃꯃꯤ ꯇꯥꯔꯝꯕꯗꯨ ꯉꯁꯤꯗꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯕꯨ ꯎꯕꯗ ꯑꯗꯨ ꯌꯧꯅ ꯃꯥꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯅ ꯀꯟꯅ ꯍꯥꯏ, "ꯍꯦ ꯇꯧꯉꯝꯕꯤ, ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏ? ꯌꯨꯝ ꯑꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯜ ꯊꯕꯥꯇꯣꯟꯒꯤ ꯃꯁꯝꯕꯨ ꯐꯣꯏꯕ? ꯃꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ?" ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯈꯠꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯊꯕꯥꯇꯣꯟ꯫ ꯃꯕꯨꯡꯕꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯎꯕ ꯐꯪꯖꯕꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯂꯣꯏ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ "ꯇꯥꯆꯧ" ꯍꯥꯏꯅ ꯀꯧꯖꯩ꯫ ꯆꯤꯡꯂꯦꯝꯕ ꯁꯥꯎꯕꯅ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯔꯨꯕꯤꯗ ꯈꯥꯅ ꯌꯦꯡꯂꯒ ꯃꯪꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯔꯨꯕꯤ ꯆꯩꯅꯥ ꯐꯪꯂꯦ꯫ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯂꯤ꯫ ꯁꯤꯡꯂꯦꯝꯕꯅ ꯃꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯊꯛ ꯊꯛꯅꯤ ꯍꯥꯏ, "ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪꯕꯨ ꯀꯔꯤ ꯂꯩꯅ ꯁꯥꯔꯛꯄ ꯃꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕ? ꯃꯐꯝ ꯑꯁꯤ ꯆꯪꯕꯒꯤ ꯑꯌꯥꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤ? ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯈꯣꯡꯗꯥꯐꯝ ꯂꯩꯇꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯇꯔꯨꯕꯤꯅ ꯁꯥꯎꯔꯛꯄ, "ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯃꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯄꯤꯗꯕ ꯌꯥꯔꯣꯏ." "ꯅꯪꯕꯨ ꯀꯅꯥ? ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯀꯔꯤ ꯃꯔꯝꯒꯤꯁꯦ? ꯀꯅꯥꯒꯤꯁꯦ? ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ? ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯤꯡꯕ꯭ꯔꯥ? ꯉꯥꯎꯔꯕꯁꯨ ꯀꯣꯟꯅ ꯉꯥꯎ꯫ ꯑꯩꯒꯤ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯤꯁꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯃꯃꯥꯏ ꯅꯥꯝꯃꯗꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯃꯥꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯇꯔꯨꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ? ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯕ? ꯃꯁꯤꯗ ꯊꯕꯥꯇꯣꯟꯅ, "ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯅ ꯁꯤꯗ ꯂꯥꯛꯏꯁꯦ? ꯌꯥꯔꯦ, ꯃꯈꯥ ꯇꯥꯕ ꯁꯩꯐꯨ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯍꯦꯡꯉ ꯅꯈꯣꯏ ꯌꯦꯡꯉꯨ, ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯍꯣ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ, ꯅꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯍꯣ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ." ꯇꯨꯡꯗꯒꯤ ꯌꯨꯝꯂꯣꯟꯅꯕꯤ ꯊꯒꯣꯏꯅ ꯍꯥꯏꯔꯤ, "ꯏꯕꯦꯝꯃ, ꯅꯪꯁꯦ ꯐꯖꯅ ꯅꯤꯡꯉꯝꯕꯁꯦ꯫ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ꯫ ꯃꯥꯕꯨ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜꯗ ꯍꯥꯞꯇꯨꯅ ꯎꯪꯕ ꯌꯥꯕ ꯎꯪꯗꯨꯅ ꯊꯝꯂꯨꯔꯒ ꯍꯧꯖꯤꯛꯇ ꯊꯥꯗꯣꯔꯛꯏꯕꯅꯤꯅꯦ ꯍꯥ? ꯑꯗꯨꯒꯁꯨ ꯏꯖꯠ ꯗꯥꯕꯤ ꯄꯤꯒꯗꯕꯅꯤ, ꯄꯤꯗ꯭ꯔꯕꯁꯨ ꯏꯪꯈꯣꯜ ꯑꯁꯦ ꯂꯣꯏꯅ ꯂꯧꯅꯤ ꯀꯥꯏꯅ ꯅꯃꯥꯏꯗꯣ ꯀꯥꯏꯅꯤ꯫ ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯕꯗ ꯇꯨꯀꯠꯆꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩꯅꯦ꯫ ꯃꯅꯦ ꯃꯀꯨꯕꯨꯁꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄ꯫ ꯍꯦ, ꯅꯪꯒꯤ ꯁꯥꯔꯩꯗ ꯅꯅꯦꯝꯒ ꯅꯀꯨꯒꯗꯣ ꯁꯤꯈꯤꯕꯅꯤꯅꯦ꯫ ꯃꯤꯌꯥꯠꯄꯤꯅꯦ ꯇꯧꯉꯝꯕꯤ, ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯏꯁꯦ? ꯍꯥ, ꯀꯔꯤ ꯇꯧꯕꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯪꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ꯫ ꯅꯈꯣꯏꯒꯤ ꯃꯤꯆꯪꯗ ꯀꯅꯥꯝꯇꯅ ꯍꯧꯖꯤꯛ ꯂꯩꯔꯔꯣꯏ꯫ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯅꯄꯨꯟꯁꯤꯗꯣ ꯁꯤꯗꯣꯛꯀꯣ꯫ ꯁꯤꯈꯤꯕꯗꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩꯌꯦ꯫ ꯏꯃꯨꯡ ꯑꯁꯦ ꯅꯪꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯌꯥꯃꯈꯩ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯤ, ꯑꯣꯠꯂꯝꯃꯦꯗꯅ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤ ꯂꯥꯛꯀꯅꯨꯅꯦ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ." ꯆꯤꯡꯂꯦꯝꯕꯅ, "ꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ꯫ ꯃꯥꯒꯩꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯍꯩ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ? ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯏꯖꯠ ꯍꯥꯏꯕꯗꯣ ꯅꯁꯥꯗꯨꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯍꯩ ꯑꯣꯛꯇꯕꯤ, ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯨ." ꯊꯕꯥꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏ, "ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯃꯤꯠꯇ ꯅꯃꯥ ꯅꯄꯥ ꯎꯕ ꯉꯝꯗꯕ ꯑꯣꯏꯅ ꯏꯅꯝꯃ ꯅꯪꯗꯤ ꯄꯣꯛ, ꯑꯗꯨꯒ ꯅꯃꯤꯠꯇꯁꯨ ꯅꯆꯥ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗꯅ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯦꯟꯕ ꯑꯣꯏ꯫ ꯅꯪꯅ ꯆꯝꯖꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯣꯠꯈꯤꯕꯒꯤ ꯃꯍꯩꯗꯤ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯅꯪ꯫ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯨ꯫ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕꯇꯕꯨ, ꯁꯥ ꯉꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯪꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯒꯅꯨ꯫ ꯃꯤꯐꯠꯇ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯤꯗꯅ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯊꯒꯣꯏꯅ ꯑꯃꯨꯛꯀ,
ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯁꯦꯝꯗꯣꯛꯄꯗ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯕꯦꯝꯃ ꯆꯠꯈ꯭ꯔꯣ ꯁꯤꯗ ꯀꯨꯏꯅ ꯅꯪ ꯂꯩꯔꯅꯣ ꯅꯄꯥꯃꯗꯨꯗ ꯍꯜꯂꯛꯄꯤ ꯑꯣꯏꯗꯨꯅꯅꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯗꯨꯅ ꯄꯨꯟꯁꯤꯗꯣ ꯋꯥꯅ ꯂꯩꯕ ꯑꯣꯏꯌꯨ ꯃꯗꯨꯗꯇ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯒꯦꯀꯣ ꯇꯥꯔꯨꯕꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯆꯠꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯏꯅꯝꯃꯒꯤ ꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯊꯃꯣꯏ ꯑꯗꯨꯅ ꯄꯣꯛ ꯈꯨꯗꯤꯡꯗ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯐꯪꯅ ꯂꯦꯟꯕ ꯑꯣꯏ ꯕꯦꯝꯃ ꯅꯪ ꯑꯃꯨꯛ ꯇꯧꯕ ꯉꯝꯕꯁꯤꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯀꯤꯖꯩꯅꯦ ꯅꯅꯦꯝ ꯅꯀꯨꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯅꯪꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯅꯤ ꯅꯃꯥ ꯅꯄꯥ ꯍꯥꯠꯄꯒꯤ ꯁꯥꯞꯇꯤ ꯅꯪ ꯐꯪꯕ ꯑꯣꯏꯌꯨ ꯅꯪ ꯀꯩꯗꯧꯔꯤ ꯅꯪ ꯃꯐꯝꯁꯤ ꯀꯩꯗꯧꯔꯤꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤ ꯃꯈꯩ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯒꯅꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯍꯦꯟꯅ ꯁꯨꯛꯌꯦꯡ ꯌꯦꯡꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯏꯟꯊꯣꯛꯀꯅꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯑꯩ ꯂꯩꯒꯅꯤ ꯑꯣꯛꯇꯕꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯇꯥꯔꯨꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯗꯨ ꯃꯊꯟꯇ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯒ ꯃꯍꯥꯛ ꯀꯥꯎꯊꯣꯛꯏ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯇꯩꯊꯣꯛꯏ ꯐꯪꯂꯛꯂꯦ ꯆꯩꯅꯥ ꯑꯃ ꯈꯜꯂꯨꯗꯕ ꯆꯩꯅꯥ ꯑꯃ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯐꯪꯂꯛꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯅꯤꯡꯉꯝꯗꯕ ꯍꯦꯟꯅ ꯐꯥꯎꯔꯛꯂꯦ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯇꯁꯦꯡꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯊꯪ ꯅꯤꯡꯉꯝꯂꯛꯇꯕ ꯐꯥꯎꯔꯛꯂꯦ ꯃꯁꯣꯡ ꯐꯅ ꯆꯠꯈꯤꯕ ꯃꯍꯥꯛꯇꯣ ꯇꯦꯊꯔꯕ ꯍꯧꯗꯣꯡ ꯑꯃꯣꯝꯒꯨꯝ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯀꯞꯅ ꯆꯠꯂꯤ ꯏꯕꯦꯝꯃꯨꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ ꯁꯦ ꯏꯃꯥꯗ ꯍꯥꯏ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯍꯦꯛ ꯀꯞꯄꯤ ꯑꯣꯏꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯝꯃꯨ ꯉꯛꯄ ꯐꯥꯎꯏ ꯍꯥꯏꯌꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ ꯑꯩꯃꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯕꯨ ꯑꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯤꯕ ꯏꯃꯥ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯃꯥ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩꯅ ꯏꯅꯦꯝ ꯏꯀꯨꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯈꯜꯂꯨꯔꯒ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯏꯕꯦꯝꯃꯨ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ ꯐꯠꯇꯕ ꯄꯨꯛꯆꯦꯜꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯂꯩꯔꯨꯕ ꯇꯥꯔꯨꯕꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯍꯟꯅ ꯇꯥꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯩꯒ ꯃꯔꯤ ꯂꯣꯏꯅꯔꯕꯅꯤ ꯅꯪ ꯑꯩ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯑꯩ ꯂꯩꯒꯅꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯪꯗꯤ ꯁꯥꯒꯤ ꯃꯔꯛꯇ ꯂꯩꯖꯈꯣ ꯇꯥꯔꯨꯕꯤꯅ ꯀꯞꯇꯨꯅ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯇꯁꯥꯎ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯥꯀꯜꯗꯒꯤ ꯏꯕꯦꯝꯃꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯁꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ ꯏꯃꯥ ꯕꯦꯝꯃ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯔꯦꯡꯁꯨꯝꯗ ꯇꯨꯊꯗꯨꯅ ꯏꯍꯤꯛ ꯀꯞꯄꯤ ꯇꯥꯔꯨꯕꯤ ꯃꯥꯅ ꯐꯠꯂꯨꯗꯕꯒꯤ ꯆꯩꯅꯥꯗꯨ ꯍꯧꯖꯤꯛꯇꯤ ꯐꯪꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯔꯤ